pa ama sina kai to ya kanda profession habidi magi kanudi simpa mai mayaba se thabak do bai tare kudamoina akoigi advocate oirane advocate ki magi card napkani card pass to adigi doctor gana doctor gi sign napja adigi di ke napke doctor mana pi ukina mana pi ke no yam napna draw napi napte napna bane ba ad example ita lower si ba ko example lower si doctor de ta haira si yai jana example ni go doctor sawi bi ade nupa si cousin brother sina aikoigi doctor singboy diba ma ai example in emergency na manau pa odine ba emergency ki mayam sina cousin sina doctor odine ba gantai ko wari se ada ma di nupi ma koina zeba kudamoina apang bi nupi hai tare ko kari sama se koi ge na khala zeba wari se kamai to ga gan sida emergency charisma se koi dune ba dubu emergency thori ba gari sidi sigi nupa ma da lokhala sine siba tatagi siba tatasna maya masara siba tatasigi masaje doctor oye ba siba tataka shamse aduga mai manau pasna emergency ne ba ada emergency koi di ba nupisna sigi charisma sine ba makoi ohum sine ba leine di se ada emergency na charisma se ke heni yamna nushina luna tawje ba ko breakfast ka se ai breakfast kai chaninge leirake bakery ga item oiro haira boiro hekta lebi ba ko nungdin da su dum lebi ba adudagi wa ga ngang ba habadi thabak se singa charisma na amaji da haiju ne wai se khang da ai se kaino taw doine ai je po le ba chatoine khotoine matha bo yam sai paisa ga leita ka si da ka ne ga ingit ama pi ba ka ti da amaji na thong na jipe ji da paisa se kapsan doine ba lising ani boiro mari boiro manga boiro kapsan doine ba adagi hayeng ke ke chatoine hi ma na chani da ai ji kaino ma chani da haya pote ba amaji na paisa laga nupi se charisma si pizza doine ba ko adada emergency na thauba dum lai ba gari se asigi sibadata kanglai ja jasine sibadata gi car sine bala ka dise khanga ba ki lekai angang gai na skin solora ga nokna bire taning de lapsanu ma nang phone talk de na thamo sing de ada charisma di ipang bani na emergency doctor man ba duga doctor di nataba doctor aseng mana sibadata kanga ba emergency na charisma mayeng bamda sari ba se doctor ne ba mana sari se nupa mana nupi ohum koiram ba wari doctor example in a doctor salaga why is it kwa adada charisma na pangabani na emergency doctor man ba do habidi ka the doctor gi sign ma mo gi ledai ne adu na pagalai daga phone ahum pai ne ba ko emergency phone ama sidana charisma gi maming kharaga magi mama na ba hintin kharaga hapsale ba aduga phone ama sidadi dp si ke toy da charisma tane ba cover de ke di profile de gi lawsing ama singji ba ko ngasi haba no mis ngasi haba ke sida status se di ki zariya ba akhina mi gi status yengtra mi gi status yeng ba sida only sin ba na thambam yaw bane ba ataina ai mo talaga only sin ta hon ba se man emergency na charisma se ta hon le ba kari thong ki ha kanda magi sibadata mayamagi doctor ga lamina bagi photo mayam se man ha ka leba daga mayamagi photo du na kai tawi man sticker na khumjal leba gendabra dida charisma na agi no padi doctor ni jeni dudi charisma na thibudru oire taw ni wai je kya maina singna koi ge do su khang khangui du ni ha ba ya maina ne man doctor sari je ada doctor gi thabak chinba night duty morning sibai di ma di cousin bro ni na mari mata yum joint family de lei bani na mayam gi program kari kra do ma se dada na si thabak satiro kana pun ni di hai ba ma che manau yam na close oi bani na mayam gi doctor gi indecency manau pas no khange ba ana manau pa na su mayam ba se dum lo ba chat pi ba copy ba function kari ka se yaw e ba madu nupi masa sidi imung manung sida kai tawi yamna kai hena thokpa yadaba charisma se gyan tai ko aduga aduna ne ba ine nupa na pi na khwai nupa yam ti na wai se koi di koi gano ba jagat ki nupa se tina ga tabani bhamra
ꯐꯣꯟꯗ ꯈꯛꯇ ꯌꯥꯗꯦꯕ ꯁꯤ ꯄꯪꯒꯅꯣꯕ ꯈꯪꯉꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯗ ꯀꯔꯤꯁꯃꯥꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯨꯝꯗꯒꯁꯦ ꯌꯥꯝ ꯀꯤꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯌꯨꯛ ꯑꯃ ꯅꯨꯡꯊꯤꯟ ꯑꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯤ ꯈꯪꯖꯕ ꯏꯟꯗꯤꯇꯦꯟꯗꯤ ꯊꯤꯒꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯖꯣꯝꯕ꯭ꯔꯥ ꯑꯗꯨꯒ ꯏꯃꯥꯟꯅꯕꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯀꯔꯤꯁꯃꯥꯁꯅ ꯑꯗꯨꯒ ꯗꯣꯛꯇꯔꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯃꯃꯥꯁꯨ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯗꯣꯛꯇꯔ ꯑꯃꯒ ꯇꯤꯟꯅꯖꯩꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯀꯥꯟꯁꯤꯗ ꯌꯥꯝꯅ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯅꯠꯇꯕ ꯆꯂꯥꯇꯥꯁꯨ ꯊꯣꯡꯒꯥꯟꯗ ꯑꯗꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯌꯥꯝꯕꯒꯤ ꯀꯥꯔ ꯗꯣꯛꯇꯔ ꯅꯞꯄ ꯁꯤꯝꯕꯣꯜ ꯅꯞꯄ ꯀꯥꯔꯁꯦ ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯂꯩꯔꯦꯅꯀꯣ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯦꯇꯁ ꯀꯔꯤ ꯀꯔꯥ ꯀꯩꯀꯩ ꯑꯗꯨꯝ ꯐꯪꯁꯟ ꯀꯩꯀꯩꯁꯨ ꯎꯔꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯥꯅꯒ ꯃꯌꯥꯝꯕꯁꯦ ꯗꯣꯛꯇꯔꯒꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄ ꯈꯣꯠꯄꯗꯧꯅ ꯆꯧꯀ꯭ꯔꯤꯗꯒ ꯑꯗꯨꯝ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅꯒ ꯑꯗꯨꯝ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯃꯥꯁꯦ ꯗꯣꯛꯇꯔ ꯁꯥꯗꯣꯏꯅꯦꯕ ꯑꯃꯔꯖꯤꯠꯁꯦ ꯊꯤꯡꯕꯥꯏꯖꯝꯁꯦ ꯁꯤꯒꯤ ꯑꯃꯔꯖꯤꯠ ꯊꯤꯡꯕꯥꯏꯖꯝꯁꯤꯅꯦꯀꯣ ꯑꯗꯨꯗꯒꯤ ꯒꯥꯏꯁ ꯑꯩ ꯗꯣꯛꯇꯔ ꯁꯤꯕꯗꯇ ꯆꯥꯂꯨꯅꯦꯕ ꯁꯤꯒꯤ ꯑꯃꯔꯖꯤꯠꯁꯦ ꯈꯪꯉꯕ ꯀꯔꯤꯁꯃꯥꯁꯅ ꯑꯗꯨꯝ ꯊꯤꯕꯨꯗ꯭ꯔꯨꯅꯤꯅ ꯑꯗꯨꯝ ꯄꯪꯍꯔꯥꯎꯗ ꯍꯔꯥꯎꯖꯕꯗꯣ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝꯅꯅꯦ ꯐꯣꯟꯒꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯅꯥꯏꯠ ꯇꯤꯀꯦꯠ ꯐꯣꯟ ꯑꯩ ꯄꯦꯁꯦꯟ ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯛꯑꯦ ꯑꯗꯥ ꯂꯥꯛꯑꯦ ꯑꯣ ꯄꯤ ꯗꯤ ꯑꯗꯨꯗ ꯃꯥꯅꯁꯨ ꯅꯣꯡ ꯐꯥꯗꯣ ꯑꯩ ꯔꯤꯝꯁꯀꯤ ꯆꯠꯀꯦ ꯈꯣꯠꯀꯦꯒꯁꯦ ꯇꯤꯀꯦꯠꯁꯦ ꯃꯌꯥꯝꯕꯗꯣ ꯗꯣꯛꯇꯔ ꯑꯣꯏꯕꯅꯤꯅ ꯁꯠꯀ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯁꯪꯒꯗ ꯑꯃ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯕꯗꯣ ꯗꯣꯛꯇꯔ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯃꯥꯏꯅ ꯐꯔꯛꯀꯦ ꯁꯤꯅꯦꯕ ꯇꯥꯅꯤꯡꯉꯤꯁꯦ ꯀꯃꯥꯏꯅ ꯐꯔꯝꯗꯧ ꯃꯥꯜꯂꯤ ꯒꯦꯁ ꯇꯧꯔꯛꯑꯣ ꯍꯦꯛꯇ ꯅꯣꯏꯅꯅꯦ ꯅꯨꯄꯥꯅꯅꯦ ꯌꯥꯝ ꯂꯨꯔꯦꯕ ꯑꯩꯈꯣꯏꯁꯤꯁꯦ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁꯀ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯊꯤꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯃꯔꯖꯤꯠꯁꯤꯅ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅꯀꯣ ꯑꯗꯨꯗꯒꯤꯅꯦ ꯐꯣꯟꯗ ꯈꯛꯇ ꯌꯥꯔꯝꯗ꯭ꯔꯦꯕ ꯅꯨꯡꯁꯤꯅꯕꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯖꯥꯠ ꯖꯥꯠ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯄꯪꯕ ꯌꯥꯗꯦꯕ ꯆꯤꯆꯦꯒꯤ ꯇꯥꯏꯞꯇ ꯂꯣꯏꯅꯧꯑꯣꯕ ꯆꯤꯆꯦꯒꯤ ꯇꯥꯏꯞꯇ ꯅꯨꯄꯥꯁꯦ ꯂꯥꯛꯎ ꯍꯦꯛ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯕ ꯂꯥꯛꯑꯣ ꯍꯦꯛꯇ ꯀꯧꯋꯣꯕ ꯌꯨꯝꯗ ꯀꯧꯋꯣꯕ ꯈꯪꯕ꯭ꯔꯥ ꯌꯨꯝꯗ ꯀꯧ ꯂꯣꯏꯅ ꯍꯪꯉꯨ ꯅꯨꯄꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗꯕꯨ ꯁꯥꯟꯅꯩꯅꯤꯅꯦ ꯑꯩꯉꯣꯟꯗꯕꯨ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏꯅꯤꯅꯦ ꯈꯪꯉꯕ ꯊꯕꯛꯀ ꯇꯧꯕꯒ ꯁꯥꯗꯅ ꯑꯁꯦꯡꯕꯗꯗꯤ ꯇꯧꯔꯝꯗ꯭ꯔꯕ ꯑꯩꯉꯣꯟꯗꯗꯤꯅꯦ ꯊꯛ ꯈꯪꯉꯕ ꯊꯛ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯁꯠ ꯁꯠ ꯀꯧꯒꯗꯕ ꯅꯪ ꯀꯩꯅꯣ ꯅꯪ ꯊꯕꯛ ꯇꯧꯏꯗ ꯅꯪ ID ꯎꯠꯂꯨ ꯅꯪ ꯑꯙꯥꯔ ꯀꯥꯔꯗ ꯀꯩꯅꯣ ꯅꯪ ꯚꯣꯇꯔ ꯀꯥꯔꯗ ꯀꯩꯅꯣ ꯅꯪ ꯆꯠꯄꯗꯣ ꯅꯪ ꯊꯕꯛ ꯆꯠꯄꯗꯣ ꯅꯪ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯎꯠꯂꯨ ꯗꯥꯏꯔꯦꯛ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯃꯐꯝꯗꯣ ꯆꯠꯇꯅ ꯌꯦꯡꯁꯤꯟꯒꯗꯕ ꯆꯨꯝꯃꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗ ꯀꯃꯥꯏꯅ ꯈꯪꯉꯝꯗꯧ ꯃꯥꯜꯂꯤ ꯌꯨꯕꯤꯗ ꯐꯥꯕ ꯃꯥꯜꯂꯤ ꯃꯥꯅ ꯇꯥꯅꯤꯡꯉꯦ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ ꯑꯩꯗꯤ ꯗꯣꯛꯇꯔꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯀꯃꯥꯏꯅ ꯐꯥꯏꯅꯣ ꯍꯥꯏꯗꯣ ꯍꯥꯏꯔꯛꯎꯅꯦ ꯀꯃꯥꯏꯅ ꯐꯥꯔꯝꯗꯧ ꯃꯥꯜꯂꯤ ꯀꯔꯤꯁꯃꯥꯅ ꯑꯃꯔꯖꯤꯠꯀꯤ ꯃꯆꯤꯟ ꯊꯤꯕ ꯍꯨꯔꯥꯟꯕꯁꯦ ꯅꯣꯡꯃ ꯅꯆꯦ ꯋꯥꯔꯗꯦꯟ ꯍꯥꯏꯁꯦ ꯇꯥꯁꯤꯟꯅꯨ ꯅꯣꯡꯃ ꯀꯔꯤꯁꯃꯥꯁꯤꯅ ꯃꯃꯥꯟꯅꯕꯤ ꯑꯃ ꯅꯥꯕꯒꯤ ꯔꯤꯝꯁꯇ ꯆꯠꯂꯕ ꯑꯗꯨꯒ ꯀꯔꯤꯁꯃꯥꯅ ꯀꯩ ꯇꯧꯏ ꯐꯣꯟꯗꯤ ꯇꯧꯖꯕ ꯐꯣꯟ ꯆꯠꯇꯕ ꯑꯗꯨꯗ ꯃꯥ ꯗ꯭ꯌꯨꯇꯤ ꯇꯥꯏꯃꯤꯡ ꯑꯣꯏꯔꯝꯃꯅꯤꯅ ꯆꯠꯆꯔꯕ ꯏꯆꯝ ꯆꯝꯅ ꯑꯗꯨꯒ ꯆꯠꯆꯕ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯗꯣꯝꯆꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯟꯗꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯇꯦꯟꯗꯦꯟ ꯑꯣꯏꯕꯗꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯥꯔꯁꯦ ꯅꯤꯀꯤꯁꯤꯅ ꯑꯦꯇꯦꯟꯗꯦꯟ ꯑꯗꯩ ꯀꯅꯥꯅꯣ ꯀꯩꯅꯣ ꯃꯥꯅ ꯁꯤ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯃꯐꯝꯗꯨ ꯗꯣꯛꯇꯔ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯔꯒ ꯅꯤꯀꯤꯁꯤꯅ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯂꯩꯇꯦꯅ ꯈꯣꯠꯇꯦꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯁꯤ ꯅꯪ ꯅꯣꯏ ꯑꯦꯇꯦꯟꯗꯦꯟ ꯑꯣꯏꯕꯅꯤꯅ ꯈꯪꯉꯝꯃꯔꯣꯏ ꯈꯣꯠꯂꯝꯃꯔꯣꯏꯅ ꯍꯥꯏꯗꯤꯕ ꯀꯔꯤꯁꯃꯥꯗ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯅꯔꯛꯑꯕ ꯑꯗꯨꯗꯒꯤ ꯅꯤꯅꯦꯁꯤꯁꯨ ꯏꯀꯥꯏꯖꯔꯕ ꯅꯤꯀꯤꯁꯨ ꯏꯀꯥꯏꯖꯔꯕꯅꯤꯅ ꯍꯦꯔꯥ ꯑꯩꯁꯨ ꯑꯦꯇꯦꯟꯗꯦꯟ ꯑꯣꯏꯖꯕ ꯋꯥꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯗꯤꯛꯁꯅꯥꯔꯤ ꯄꯥꯏꯅꯦꯀꯣꯅ ꯃꯨꯛꯅꯔꯕ ꯅꯨꯄꯤ ꯃꯁꯦꯟꯁꯦ ꯅꯨꯄꯤ ꯃꯁꯦꯟꯗ ꯃꯨꯛꯅꯔꯒ ꯅꯨꯄꯤꯁꯤꯅ ꯀꯔꯤꯁꯃꯥꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯗ ꯑꯃꯔꯖꯤꯠꯇ ꯍꯥꯏꯔꯨꯔꯒ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯅꯝꯕ ꯇꯥꯔꯅꯤ ꯗꯣꯛꯇꯔ ꯑꯃ ꯈꯪꯅꯖꯔꯤꯕꯅꯤꯅ ꯈꯠꯅꯕꯗꯣ ꯀꯤꯖꯕ ꯑꯗꯨꯒꯤ ꯃꯣꯏ ꯅꯨꯄꯤ ꯑꯍꯨꯝꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯃꯅꯦꯗꯣ ꯃꯅꯦꯅ ꯃꯣꯏ ꯑꯍꯨꯝꯗ ꯅꯨꯄꯤ ꯂꯥꯟꯁꯤꯗ ꯈꯪꯅꯔꯛꯑꯕ ꯑꯗꯨꯗꯤ ꯃꯅꯦꯗꯨꯁꯨ ꯍꯜꯂꯨ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯤ ꯍꯟꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯅꯤꯀꯤꯗꯨꯁꯨ ꯈꯪꯉꯕ ꯍꯦꯔꯥ ꯑꯩꯅ ꯆꯨꯝꯕꯁꯤꯕꯨ ꯂꯣꯠꯂꯒꯦ ꯅꯪꯒꯤ ꯑꯗꯨ ꯀꯧꯕ ꯅꯨꯄꯥ ꯗꯣꯛꯇꯔꯗꯤ ꯂꯩꯇꯦ ꯃꯌꯥꯝꯕ ꯑꯃꯗꯤ ꯂꯩꯌꯦꯅ ꯇꯧꯔꯕ
ꯃꯌꯥꯝꯕꯗꯤ ꯂꯩꯌꯦꯅ ꯃꯌꯥꯝꯕꯁꯤ ꯀꯩꯅꯣ ꯊꯤꯒꯠꯅꯔꯕ ꯑꯗꯩ ꯃꯥꯅ ꯁꯤ ꯐꯣꯇꯣꯁꯤ ꯁꯨꯝ ꯁ꯭ꯀꯔꯤꯟ ꯁꯣꯠ ꯀꯩꯀꯩ ꯊꯥꯖꯟꯒꯤ ꯃꯉꯣꯟꯗ ꯊꯥꯔꯛꯄ ꯈꯣꯠꯄꯗꯣ ꯂꯩꯗꯅ ꯊꯥꯔꯛꯄ ꯈꯣꯠꯄ ꯇꯧꯕꯒꯤ ꯄꯣꯠꯇꯨꯗ ꯔꯤꯀꯣꯕꯔꯤꯗꯣ ꯀꯩꯀꯩ ꯇꯧ ꯃꯥꯅ ꯁ꯭ꯀꯔꯤꯟ ꯁꯣꯠ ꯀꯩ ꯇꯧꯗꯦ ꯅꯣꯡꯃ ꯑꯃ ꯐꯪꯁꯟ ꯇꯧꯕꯒꯤ ꯑꯃ ꯊꯥꯒꯠꯅꯔꯕ ꯑꯗꯣ ꯁꯤ ꯅꯨꯄꯥꯁꯤꯗꯒꯤꯅꯤ ꯑꯗꯨꯗꯒꯤꯅ ꯇꯥꯛꯇꯒꯤꯅꯤ ꯃꯥꯏ ꯃꯅꯥꯎꯄꯥ ꯑꯃ ꯂꯩ ꯃꯅꯥꯎꯄꯥꯁꯦ ꯑꯗꯨꯅꯦ ꯗꯥꯅꯤꯅꯦ ꯑꯗꯨꯝ ꯊꯤꯒꯠꯅꯔꯛꯑꯕ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯊꯤꯒꯠꯅꯔꯕ ꯂꯥꯁꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯐꯥꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅꯦꯕ ꯀꯔꯤꯅꯣ ꯆꯪꯉꯛꯄꯒ ꯅꯤꯀꯤꯁꯦ ꯗꯣꯛꯇꯔ ꯑꯣꯏꯔꯝꯃꯤꯁꯤꯅ ꯌꯥꯝ ꯍꯩꯅ ꯀꯣꯏꯗ꯭ꯔꯣ ꯑꯃꯁꯤꯅ ꯀꯔꯤꯁꯃꯥꯁꯦ ꯄꯨꯔꯥ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯇ ꯑꯗꯨꯅ ꯑꯩꯗꯤ ꯏꯕꯦꯝ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯄꯥ ꯑꯃꯅꯒꯅꯦ ꯂꯨꯅꯒ ꯇꯧꯔꯛꯄꯁꯦ ꯄꯪꯀꯤꯗ ꯀꯤꯔꯦꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗꯒ ꯂꯨꯅꯒ ꯇꯧꯔꯕ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯂꯥꯛꯇꯅ ꯈꯣꯠꯇꯅꯒ ꯑꯩꯒꯤ ꯃꯇꯦꯡꯒ ꯄꯥꯡꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯄꯪꯀꯤꯗ ꯀꯤꯌꯦꯕ ꯃꯥꯁꯨ ꯀꯩ ꯇꯧꯗꯣꯏꯖꯥꯠꯅꯣ ꯈꯜ ꯂꯩꯔꯦ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯊꯤꯟꯕ ꯆꯠꯄ ꯅꯨꯡꯊꯤꯟꯁꯨ ꯀꯣꯐꯤ ꯄꯤꯊꯛꯄ ꯈꯣꯠꯄ ꯂꯣꯏ ꯆꯠꯄ ꯑꯗꯩ ꯀꯔꯤꯁꯃꯥꯅꯅꯦ ꯃꯥꯔꯀꯦꯇꯤꯡ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯁꯤꯅꯦ ꯑꯃꯔꯖꯤꯠꯁꯤꯅꯅꯦ ꯄꯩꯁꯥꯁꯤꯗ ꯀꯥꯞꯁꯟꯕ ꯑꯗꯩ ꯀꯣꯏꯕꯒꯁꯨ ꯄꯨꯕꯤꯕ ꯑꯗꯨꯁꯨ ꯗꯣꯛꯇꯔꯒꯤ ꯁꯥꯏꯟ ꯅꯞꯄ ꯒꯥꯔꯤꯁꯤꯗ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯅꯝꯕꯗꯤ ꯐꯖꯗꯦ ꯋꯥꯔꯤꯁꯦ ꯆꯪꯗꯕ ꯂꯩꯇ꯭ꯔꯦ ꯏꯆꯦ ꯀꯪꯂꯩꯁꯦ ꯏꯕꯥꯏ ꯍꯣꯏꯗꯣꯕꯅꯦ ꯃꯣꯏꯗꯣ ꯑꯣꯏꯅ ꯌꯥꯎ ꯏꯜꯂꯅꯤ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯤꯂꯀꯝ ꯑꯗꯨꯗꯒꯤ ꯁꯤꯂꯨꯏꯒꯤ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯔꯒꯦꯕꯀꯣ ꯄꯦꯃꯥꯕꯗ ꯁꯤꯂꯨꯏꯅ ꯀꯩꯅꯣꯁꯦ ꯀꯣꯏꯗꯣꯏꯅꯦꯕ ꯁꯤꯂꯨꯏꯁꯤꯅ ꯅꯨꯄꯥ 3 ꯀꯣꯏꯗꯣꯏꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯅꯨꯄꯥ 3ꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯤꯂꯀꯃꯣꯟꯒ ꯀꯩꯅꯣꯒꯁꯦ ꯅꯤꯂꯀꯃꯣꯟꯒ ꯀꯅꯥ ꯀꯣꯏꯅꯍꯟꯁꯤꯒꯦ ꯅꯤꯂꯀꯃꯣꯟꯒ ꯀꯅꯥꯒ ꯀꯣꯏꯅꯍꯟꯁꯤꯒꯦ ꯁꯤꯂꯨꯏꯁꯤꯅ ꯀꯅꯥꯒ ꯀꯣꯏꯅꯍꯟꯁꯤꯒꯦ ꯅꯠꯇꯦ ꯄꯦꯃꯥꯕꯇꯤꯒ ꯀꯣꯏꯅꯍꯟꯁꯤꯔꯥ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯒꯦꯅꯦ ꯑꯩꯁꯤꯅ ꯅꯤꯂꯀꯃꯣꯟꯁꯨ ꯀꯣꯏꯗꯣꯏꯕ ꯑꯩꯅ ꯀꯪꯂꯩꯁꯨ ꯀꯣꯏꯗꯣꯏꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯐꯣꯟ ꯑꯅꯤꯁꯦ ꯄꯥꯏꯗꯣꯏꯕ ꯑꯗꯨꯗ ꯑꯩꯅ ꯇꯨꯝꯕ ꯁꯪꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨ ꯅꯤꯂꯀꯃꯣꯟꯁꯨ ꯊꯥꯖꯕꯒꯤ ꯐꯣꯟꯁꯦ ꯇꯧꯔꯕ ꯑꯩꯅꯁꯨ ꯀꯪꯂꯩꯗꯁꯨ ꯇꯨꯝꯕ ꯁꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯕ ꯑꯗꯒꯤ ꯑꯩꯅ ꯅꯤꯂꯀꯃꯣꯟꯗ ꯋꯥ ꯉꯥꯡꯉꯝꯗꯥꯏꯗꯅ ꯀꯪꯂꯩꯒꯤ ꯐꯣꯟꯁꯦ ꯃꯤꯠ ꯊꯝꯕ ꯑꯗꯨꯒ ꯑꯩꯅ ꯀꯪꯂꯩꯗ ꯋꯥ ꯉꯥꯡꯉꯝꯗꯥꯏꯗꯅ ꯅꯤꯂꯀꯃꯣꯟꯒꯤ ꯃꯤꯠꯁꯦ ꯊꯝꯕ ꯑꯗꯨꯗ ꯅꯤꯂꯀꯃꯣꯟꯁꯤꯁꯨ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯕꯅꯤꯅ ꯄꯪꯗꯕꯅꯤꯅ ꯃꯥ ꯑꯃ ꯅꯝꯕꯔꯗꯨꯗ ꯀꯣꯜꯁꯤ ꯂꯥꯛꯑꯀꯥꯟꯗ ꯋꯦꯇꯤꯡꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯅꯪ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯤꯗ ꯑꯃ ꯐꯣꯟꯗꯨꯅ ꯄꯥꯏꯔꯒ ꯑꯃꯗꯨꯅ ꯋꯦꯇꯤꯡ ꯂꯩꯇꯨꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯤꯟꯅꯩꯅꯣꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ 3-4ꯁꯦ ꯋꯥꯆꯦꯞ ꯀꯣꯜꯗꯗꯤ ꯃꯌꯥꯝ ꯀꯟꯐ꯭ꯔꯦꯟꯁꯁꯦ ꯌꯥꯔꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯃꯇꯝꯗꯅ ꯑꯩꯅ ꯁꯣꯝꯅꯥꯀꯟꯗꯒꯤ ꯀꯩꯗꯧꯋꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯁ꯭ꯇꯦꯟ ꯕꯥꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯝꯕ ꯑꯩ ꯁꯨꯃꯥꯏꯅ ꯋꯦꯇꯤꯡ ꯀꯩꯀꯩ ꯂꯥꯛꯄꯗ ꯅꯪꯒ ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯑꯣꯏꯅ ꯊꯝꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯩꯅ ꯈꯪꯉꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯅꯨꯄꯥ 2-3ꯁꯦ ꯁꯤꯜꯂ ꯀꯣꯏꯕꯩ ꯋꯥꯅꯤꯗ ꯑꯗꯒꯤ ꯅꯤꯂꯀꯃꯣꯟꯁꯤꯗ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯩꯗꯤ ꯗꯨꯀꯥꯟ ꯀꯩꯀꯩ ꯇꯧꯕꯅꯤꯅ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯌꯨꯛꯇꯪ ꯎꯅꯁꯤꯅ ꯍꯥꯏꯅ ꯅꯤꯂꯀꯃꯣꯟꯁꯤꯅ ꯑꯌꯨꯛꯇ उनꯊꯣꯛꯑꯝꯃꯅꯤꯕ ꯅꯨꯡꯊꯤꯟꯗꯤ उनꯔꯣꯏꯕ ꯅꯨꯡꯗꯥꯡꯁꯤꯅ ꯀꯩꯗꯧꯕ ꯀꯪꯂꯩꯁꯤ उनꯗꯣꯏꯕ ꯑꯗꯨꯒ ꯅꯤꯂꯀꯃꯣꯟꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯀꯩꯅꯣꯁꯦ ꯀꯪꯂꯩꯁꯤꯗꯤ ꯑꯩꯒꯤ ꯗ꯭राꯏꯚꯔꯅꯤ ꯃꯥꯗꯤ ꯅꯣꯀꯨꯔꯤꯅꯤ ꯃꯥꯗꯤ ꯀꯩꯕ ꯄꯣꯠ ꯄꯨꯕꯗꯣ ꯀꯨꯂꯤꯅꯤ ꯍꯥꯏꯗꯅ ꯄꯣꯠ ꯂꯧꯕ ꯆꯠꯂꯤꯅꯦꯅ ꯈꯨꯝꯗꯣꯏꯕ ꯑꯩꯅ ꯑꯗꯨꯗꯣ ꯊꯣꯛꯇꯅꯕ ꯑꯩꯅ ꯅꯤꯂꯀꯃꯣꯟꯁꯤꯗ ꯑꯩ ꯉꯁꯤ ꯐꯅꯦꯛ ꯀꯩꯀꯩ ꯐꯤꯔꯣꯜ ꯂꯧꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯣꯏꯕ ꯅꯨꯡꯊꯤꯟꯁꯤꯗ ꯃꯥꯅ ꯑꯩꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯗꯣꯏꯕ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯇꯧꯔꯒ ꯆꯠꯂꯒꯦꯀꯣꯅ ꯍꯥꯏꯗꯣꯏꯕ ꯑꯗ ꯑꯩꯅ ꯀꯪꯂꯩꯁꯦ ꯑꯃꯨꯛ ꯍꯧꯗꯣꯏꯕ ꯀꯪꯂꯩꯁꯦ ꯑꯃꯔꯥ ꯀꯪꯂꯩꯁꯦ ꯑꯩꯅ ꯀꯩ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯀꯨꯂꯤ ꯑꯣꯏꯅ ꯃꯥꯁꯦ ꯑꯩꯅ ꯀꯧꯗꯣꯏꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯃꯥꯟꯅꯕ ꯆꯠꯂꯤꯀꯣ ꯅꯤꯂꯀꯃꯣꯟꯗꯅ ꯀꯪꯂꯩꯁꯤ ꯀꯨꯂꯤ ꯁꯥꯍꯜꯂꯤꯕ ꯑꯗꯨꯒ ꯀꯪꯂꯩꯗꯨꯅ ꯑꯩꯒ ꯆꯠꯃꯤꯟꯅꯕꯅꯤꯅ उन्नरीब नुमितुगी ओइनदि मादो आइगी बॉयफ्रेंड सुमाइना आइगी दुमाइना आइना ओलगा नुपासे कोइदिबा अदगी सुमेदा पुराये अदगिदी अदमाइना तौबदगिदी फारब आइसे हिबा वारी अमा लैये कै वाइन हाबिउरमा नोकिंग अना हाई नुपा याम पामे अदुमाइना नुपीजे फारबा अदुदगी फारकानजिदा हजिकी नीलकमोनसे असे आइगी नाक्ता कंप्लेन तौबा लाबा हाई फेसबुक ता वार्डन अमा लैबनी आरके सन्थुबी मंगोदा चलुरगे नने ngasi do नीलकमोनदो लाआमे कंप्लेन तौबा अदुदा नुपीजे कौरे नुपीदुने ममानबदुने मोय लोय वाइसने आइगी सुमांगदा नुपीदो कपसका आइना तरिसे पुरा आइसे कैनोनेबा
ꯑꯩꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯏꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯀꯔꯤꯅꯣꯕ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯩꯁꯦ